ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦꯀꯣ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯁꯤꯅ ꯃꯍꯤꯗꯣ ꯂꯩꯔꯦ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯗꯤ ꯈꯨꯊꯥꯝꯃꯦ ꯑꯩꯗꯤ ꯍꯥꯃꯛꯇꯔꯤꯅꯤ ꯆꯥꯔꯒꯦꯀꯣ ꯑꯩꯗꯤ ꯍꯥꯟꯅꯩ ꯈꯔ ꯐꯝꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯡꯐꯝ ꯐꯝꯈ꯭ꯔꯦꯅꯦ ꯏꯁꯥꯒꯤ ꯐꯝꯕꯒ ꯆꯪꯁꯤꯜꯂꯣ ꯃꯊꯛꯇ ꯑꯗꯨꯃꯥꯏꯅ ꯌꯧꯅꯕ ꯑꯗꯨꯃꯥꯏꯅ ꯃꯣꯔꯣꯛꯇꯨꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯆꯥꯃꯟꯗꯅ ꯄꯨꯛ ꯅꯥꯔꯕꯅꯤꯅ ꯌꯣꯡꯆꯥꯛ ꯇꯦꯠꯇ ꯂꯦꯞꯇꯕꯤꯗ ꯆꯥꯔꯤꯁꯦ ꯌꯣꯡꯆꯥꯛ ꯃꯇꯝ ꯑꯣꯏꯔꯦꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯨ ꯍꯥꯎꯋꯦ ꯌꯦꯟ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯩ ꯌꯥꯡꯒꯦꯟꯁꯦ ꯇꯦꯟꯕꯅꯤꯅ ꯊꯦꯡꯒꯨꯒꯤ ꯇꯥꯏꯞꯇ ꯉꯛ ꯆꯤꯛꯇꯪꯗꯤ ꯈꯜꯂꯝꯃꯅꯤ ꯍꯧꯖꯤꯛ ꯁꯥꯏꯠꯇꯣ ꯃꯍꯤ ꯌꯥꯎꯗ ꯃꯥꯜꯂꯦ ꯁꯤꯗꯩꯁꯨ ꯃꯍꯤꯗꯣ ꯃꯍꯤ ꯆꯥꯛꯄ ꯅꯪꯗ ꯌꯣꯡꯆꯥꯛ ꯀꯣꯠꯂꯝꯃꯗꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯐꯖꯔꯅꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯏꯔꯣꯝꯕꯁꯨ ꯆꯞ ꯆꯥꯔꯦ ꯁꯥꯕꯗ ꯗꯥꯏꯗ ꯈꯔ ꯍꯦꯟꯅ ꯍꯩꯖꯤꯜꯂꯝꯃꯅꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯁꯤꯒ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤꯅꯦ ꯏꯕꯥꯅꯤ ꯌꯦꯟ ꯆꯥꯏꯁꯦ ꯃꯥꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯨ ꯍꯥꯎꯋꯦ ꯃꯨꯛꯁꯨ ꯆꯥꯏ ꯍꯥ
ꯆꯥꯔ ꯇꯝꯅ ꯁꯥꯒꯠꯂꯦ ꯆꯥꯛ ꯂꯩꯕꯅꯦ ꯍꯥꯄꯛꯀꯦ 이러면서 리엔도야 근데 ꯅꯨꯡꯗꯥꯡꯗ ꯆꯥꯎ 나가라고 제라오버만 살리 주말에 라드가 더 자, 제라오버만 Xìa tắm ra đi đó hả? Xìa tắm ra đi sao khăn lệ xìa một nè là một tuổi xua bạn chắc không được 휴지를 살려줘. 아, 휴지를 살려줘. 살려줘. 아, 진짜 ui rồi. Rồi. Hào lên một tí rồi. Ở đây có từ đây. Nhầm 모록새 이 타데 모록새 담메이 하게 탁 보자니. 아저니 꼭 저걸 내줘. 모록 사데 좀 가하옵되네. 나지도 바자라면 해. 사람 바자라면. 맛있다. 해랑 어떻게 해라. 먹어야 예쁘잖아. 미지. 먹어는 우리 오래 간다 해나. 그래서 더 보내봐. 나 잘 내나. 머리 신경 쓰 수판이 배. 그냥 금방 왜 그냥 뭐야? 남이 망도 파자 돼 이제. 아이디 한번 해줘. 남들아. 이런 거 진짜 리엠은 내 강변이야. 아이 뭐 사고 갖다 봤어. 말. 맞아. 안 돼. 아이 빨리 햄 먹어. 잘해 햄 먹으래. 로이 줄래. अदो मैम मैं मुख्रे वीडियो से साइड लोसलगे चाबसु लोरबनिना हाउदी हाउरा सिगे तो आइदि मैम ले मटु मरु की का मैम दे हुतुइ मैम अदो मैम आई वीडियो से सपोर्ट होबियो मतुंगदा वीडियो अमगा लागे बाय